ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯄꯣꯔꯣꯝꯄꯥꯠ ꯑꯃꯗꯤ ꯆꯤꯡꯈꯩ ꯆꯤꯡ ꯋꯥꯇꯔ ꯔꯤꯖꯔꯚꯔꯒꯤ ꯏꯁꯤꯡ ꯅꯣꯚꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯒꯅꯤ ꯍꯥꯏꯅ PHED ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯁꯤꯡ ꯏꯆꯥꯎ ꯍꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯗ ꯄꯤꯔꯛꯀꯗꯕ ꯁꯥꯐꯨꯁꯤꯡ ꯃꯥꯌꯣꯛꯅꯅꯕ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯑꯣꯏꯅꯥꯝ ꯁꯅꯥꯍꯟꯕꯤꯅ TOMTVꯗ ꯐꯣꯡꯗꯣꯔꯛꯂꯤ ꯇꯨꯔꯦꯜꯒꯤ ꯏꯔꯩꯅ ꯏꯔꯪꯊꯣꯡ ꯇꯦꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯪꯊꯣꯡꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯁꯪꯒꯥꯗ꯭ꯔꯤꯕ RCC ꯊꯣꯡ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯒꯥꯔꯤ ꯆꯦꯟꯕ ꯍꯧꯍꯟꯈ꯭ꯔꯦ साइक्लोन रेमाल मरम ओइरगा मिसी मिना थोकपा इमुंगसिंगदा लुपा लाख ani गे एक्स ग्रेशिया पिरगनी हाइना प्राइम मिनिस्टर नरेंद्र मोदी ना लाउथोखरे अमदे मणिपुर थोकलिबा इसिंग इचाव असना मरम ओइरगा इम्फाल ईस्ट डिस्ट्रिक्ट खक्तदा मियोय लिसिंग 53 रोम अवा चेथेंग मायोकनरे